Hello guys, hꯧꯖꯤꯛꯁꯦ ꯄꯨꯡ 11:34 ꯆꯠꯂꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯁꯦ ꯃꯃꯥꯏ ꯌꯦꯛꯁꯟꯈꯤꯕ. ꯃꯥ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯥ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯦꯡꯁꯦꯕꯀꯣ. ꯑꯩ ꯍꯧꯖꯤꯛ ꯃꯥꯏ ꯃꯃꯥꯏꯁꯦ ꯁꯤ ꯌꯦꯛꯁꯟꯗꯣꯏꯅꯦ. ꯃꯥ ꯆꯠꯇꯨꯝꯃꯤꯕ. ꯃꯥ ꯍꯧꯖꯤꯛ ꯐꯖꯅ ꯇꯨꯝꯃꯦ. ꯃꯃꯥꯏꯁꯦ ꯍꯥꯟꯅ ꯀꯦꯁꯜꯂꯒ ꯂꯩꯔꯝꯃꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ. ꯃꯨꯠꯈ꯭ꯔꯦ. ꯀꯩꯅꯣꯁꯨ ꯂꯥꯛꯄꯤ ꯃꯥꯜꯂꯦ. ꯁꯤ ꯑꯃꯨꯛ ꯇꯧꯒꯦꯁꯦ. ꯀꯟꯅ ꯂꯥꯛꯄꯤ ꯃꯥꯁꯦ. ꯃꯃꯥꯏꯁꯤ ꯅꯥꯕ ꯇꯧꯅ ꯇꯧꯔꯤꯁꯦ. ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ. ꯍꯧꯖꯤꯛ ꯆꯟꯗꯣꯟꯁꯦ ꯑꯃꯨꯛ ꯇꯩꯁꯟꯒꯦ. ꯃꯥ ꯂꯤꯞꯁꯇꯤꯛ ꯁꯨꯝ ꯇꯩꯁꯜꯂꯒ ꯃꯥ ꯐꯖꯕꯅꯗꯤ ꯉꯥꯎꯔꯦ ꯑꯩꯅ ꯇꯧꯔꯤꯁꯦ. ꯀꯦꯕ ꯂꯣꯏꯔꯦ. ꯃꯥ ꯏꯌꯥꯔꯄꯤꯁꯀꯗ ꯊꯤꯟꯖꯤꯜꯂ ꯇꯨꯝꯃꯝꯃꯤ. ꯑꯩꯅ ꯅꯥꯟꯅ ꯀꯦꯕꯤꯔꯦ. ꯐꯖꯔꯦ. ꯐꯖꯕ ꯂꯩꯇ꯭ꯔꯦ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 11:23 ꯆꯠꯂꯦꯕꯀꯣ. ꯑꯗꯣ ꯑꯩ ꯉꯁꯤ ꯃꯥ ꯀꯦꯕ ꯂꯣꯏꯔꯦ. ꯃꯊꯛꯇꯒꯤ ꯕ꯭ꯂꯞ ꯇꯧꯔꯒ ꯅꯝꯕꯅꯦꯕ. ꯑꯗꯨꯅ ꯃꯝꯃꯦꯕ ꯅꯨꯡꯗꯥꯡꯅꯤꯅꯀꯣ. ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯥꯒꯤ ꯔꯤꯑꯦꯛꯁꯟꯗꯣ. ꯀꯩꯗꯧꯔꯒꯦ? ꯌꯦꯡꯒꯦ. ꯁꯤ ꯀꯌꯥꯝ ꯊꯤꯔꯒꯦ ꯌꯦꯡꯒꯦ ꯍꯥꯏꯕ. ꯀꯌꯥꯝ ꯊꯤꯔꯒꯦ ꯌꯦꯡꯒꯦꯁꯦ. ꯃꯩꯁꯦ ꯂꯣꯏ ꯃꯝꯃꯦ. ꯁꯦ ꯌꯦꯡꯒꯦꯁꯦ ꯀꯌꯥꯝ ꯊꯤꯒꯦ ꯑꯝꯇ ꯌꯦꯡꯒꯦꯁꯦ. ꯑꯝꯇ ꯅꯪꯅ ꯁꯛ ꯐꯖꯕꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕ. ꯑꯝꯇ ꯌꯦꯡꯒꯦꯃꯤ. ꯑꯝꯇ ꯌꯦꯡꯒꯦ. ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯕꯗꯣ. ꯁꯤ ꯑꯝꯇ ꯌꯦꯡꯒꯦ. ꯇꯨꯝꯕꯤ ꯑꯝꯇ ꯅꯣꯛꯈꯠꯂꯛꯎꯅꯦ. ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯕ. ꯁꯦ ꯃꯣꯏ ꯕꯔꯊꯗꯦ ꯇꯥꯕꯅꯦꯕꯀꯣ ꯉꯁꯤꯁꯦ. ꯑꯗꯨꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯑꯦꯕ. ꯑꯗꯨꯅ ꯈꯪꯗꯣꯛꯈ꯭ꯔꯦ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ. ꯕꯥꯏ. ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯨ.